ꯂꯦꯡꯁꯤꯟ ꯕꯦꯔꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯃꯨꯛ ꯕ꯭ꯔꯦꯀꯤꯡ ꯕꯦꯗꯀꯤ ꯑꯅꯧꯕ ꯏꯄꯤꯁꯣꯗ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯃꯤꯟꯅꯁꯤ ꯏꯄꯤꯁꯣꯗ 37 and 38 ꯑꯍꯥꯟꯕ ꯁꯤꯟꯗ ꯃꯥꯏꯛ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅ ꯂꯣꯠꯂꯤꯕ ꯇ꯭ꯔꯛ ꯑꯁꯤ ꯒꯁꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟꯒꯤ ꯁꯣꯁ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯇ꯭ꯔꯛ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ ꯃꯥꯏꯛꯅ ꯂꯣꯠꯂꯤꯕ ꯇ꯭ꯔꯛ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯛꯈꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯈꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯏꯛ ꯇ꯭ꯔꯛꯀꯤ ꯃꯄꯥꯟꯗ ꯀꯔꯤ ꯊꯣꯛꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯕꯣꯛꯁ ꯑꯅꯤ ꯑꯍꯨꯝ ꯆꯤꯡꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯊꯝꯂꯦ ꯑꯗꯨꯒ ꯕꯣꯛꯁꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯄꯥꯛꯊꯔꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯛꯅ ꯈꯟꯕꯒ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯥꯏꯛꯅ ꯂꯣꯠꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯄꯥꯟꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯥꯏꯛꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯄꯥꯛꯊꯗꯨꯅ ꯂꯣꯠꯂꯝꯃꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯅꯁꯨ ꯇ꯭ꯔꯛꯀꯤ ꯃꯅꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯈꯤꯗꯦ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯁꯤꯔꯝꯃꯅꯤ ꯈꯪꯂꯗꯨꯅ ꯇ꯭ꯔꯛꯀꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯇꯨꯅ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯀꯥꯈꯠꯂꯛꯈꯤ ꯍꯥꯟꯅꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯦꯡꯅ ꯇ꯭ꯔꯛ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯅꯤꯗꯣ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯅꯤꯃꯛ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯑꯦꯗꯤꯛ ꯆꯨꯔꯕꯁꯤꯡꯒꯤ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯐꯝ ꯑꯃꯗ ꯂꯥꯛꯇꯨꯅ ꯃꯈꯣꯏꯅ ꯄꯤꯔꯤꯕ ꯀꯥꯎꯟꯁꯤꯂꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯄꯤꯔꯤꯕ ꯖ꯭ꯋꯥꯔ ꯑꯦꯗꯤꯛ ꯆꯨꯕ ꯐꯔꯛꯅꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯃꯤꯇꯤꯡ ꯃꯅꯨꯡꯗ ꯎꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯗꯤ ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯤꯅ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯃꯤꯇꯤꯡ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯎꯟꯁꯤꯂꯤꯡ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯖ꯭ꯋꯥꯔ ꯀꯝꯗꯧꯅ ꯁꯥꯟꯅꯩ ꯑꯃꯗꯤ ꯀꯝꯗꯧꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯋꯥꯜꯇꯔꯅꯁꯨ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯒꯤ ꯇꯦꯛꯅꯤꯛ ꯀꯌا ꯑꯃ ꯁ꯭ꯀꯥꯏꯂꯔꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯋꯥꯜꯇꯔꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯦ ꯑꯗꯨꯒ ꯀꯥꯔ ꯋꯥꯁ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯔꯤꯕ ꯍꯦꯡ ꯑꯃꯗꯤ ꯃꯦꯔꯤꯗꯁꯨ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯍꯥꯏꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯀꯥꯏꯂꯔꯅ ꯋꯥꯜꯇꯔꯗ ꯆꯦ ꯈꯔ ꯄꯤꯔꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯏꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯁꯤ ꯍꯥꯏꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯐꯖꯅ ꯄꯥꯎ ꯋꯥꯜꯇꯔꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒꯨꯝ ꯎꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁ꯭ꯀꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯏꯕꯥꯅꯤꯅ ꯍꯣꯔꯦꯟ ꯋꯥꯔꯤ ꯂꯤꯒꯗꯧꯔꯤꯕꯁꯦ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯅꯤ ꯑꯗꯨꯁꯨ ꯏꯆꯝ ꯆꯝꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯠꯇꯦ ꯗ꯭ꯔꯒ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃꯗꯅꯤ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯦꯡꯅ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯆꯤꯡꯅꯈꯤꯕ ꯄꯣꯛꯂꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯕꯥꯅꯤ ꯂꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯦꯡꯕꯨ ꯊꯥꯖꯍꯟꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯀꯥꯏꯂꯔ ꯋꯥꯜꯇꯔ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔ ꯃꯈꯣꯏ ꯃꯌꯥꯝ ꯍꯦꯡ ꯑꯃꯗꯤ ꯃꯦꯔꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯅ ꯍꯦꯡꯅ ꯀꯂꯦꯛꯁꯟ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯍꯦꯡꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯍꯦꯡꯅ ꯃꯥꯅ ꯀꯂꯦꯛꯁꯟ ꯇꯧꯖꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯈꯪꯖꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪꯁꯤꯠꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯃꯨꯠ ꯇꯥꯅ ꯀꯥ ꯍꯦꯟꯅ ꯗꯤꯇꯦꯜꯁ ꯌꯥꯎꯅ ꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯁꯤꯜꯂꯛꯈꯤ ꯃꯇꯧ ꯑꯁꯤꯗ ꯍꯦꯡ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯂꯩ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯍꯦꯡꯇ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯄꯤꯔꯝꯕ ꯐꯥꯏꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ CD ꯀꯦꯁꯦꯠ ꯑꯃ ꯂꯧꯊꯣꯔꯛꯂꯦ ꯑꯗꯨꯒ ꯋꯥꯜꯇꯔꯗ ꯄꯤꯔꯛꯏ ꯃꯁꯤ ꯇꯤꯚꯤꯗ ꯊꯥꯔꯛꯑꯣ ꯑꯩꯉꯣꯟꯗ ꯄꯨꯂꯤꯁꯅ ꯄꯤꯔꯛꯄ ꯐꯥꯏꯜꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ CDꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯃꯤ ꯑꯁꯤ ꯑꯅꯥꯒꯤ ꯐꯣꯇꯣꯗꯤ ꯌꯥꯎꯗꯦꯀꯣ ꯍꯦꯡꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯩꯅꯣ ꯑꯗꯨꯝꯕ ꯑꯝꯇ ꯌꯥꯎꯗꯦ ꯅꯪ ꯌꯦꯡꯉꯒ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯗꯨꯅ ꯇꯤꯚꯤ ꯊꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯚꯤꯗ ꯏꯁꯩ ꯑꯃ ꯂꯥꯛꯈꯤ ꯏꯁꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯡꯇꯤ ꯐꯥꯊꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯛꯂꯝꯃꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯁꯨ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯃꯃꯤꯠ ꯃꯃꯥꯡꯗ ꯖꯣ ꯃꯍꯥꯔꯥꯖ ꯑꯃ ꯎꯕꯗꯧꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯒꯦꯜꯅ ꯃꯇꯣꯝꯗ ꯁꯛꯆꯕ ꯏꯁꯩꯅꯤ ꯒꯦꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯦꯡ ꯑꯃꯗꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯗꯤ ꯅꯣꯛꯏ ꯑꯗꯨꯕꯨ ꯋꯥꯜꯇꯔꯗꯤ ꯐꯝꯕ ꯉꯝꯗ꯭ꯔꯦ ꯋꯥꯜꯇꯔ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯃꯦꯠ ꯁꯨꯡꯕ ꯍꯩꯕ ꯍꯩꯁꯦꯟꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯦꯡꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯪꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯂꯝꯃꯤ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯪꯂꯛꯏ ꯀꯀꯥ ꯍꯦꯡ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯅꯝꯕꯔ 1ꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁ꯭ꯀꯥꯏꯂꯔꯅ ꯃꯄꯤ ꯆꯦꯟꯊꯗꯨꯅ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯋꯥꯜꯇꯔꯅ ꯀꯝꯗꯧꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯒ ꯄꯩꯁꯥ ꯐꯪꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯀꯥꯔ ꯋꯥꯁ ꯑꯗꯨ ꯂꯩꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯍꯦꯡꯇꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯜꯇꯔ ꯅꯪꯅ ꯍꯦꯛ ꯂꯧꯊꯣꯔꯛꯄꯁꯦ ꯅꯥꯇꯩ ꯆꯥꯗꯦꯗꯀꯣ ꯅꯪꯅ ꯍꯦꯛ ꯍꯩꯇꯕ ꯍꯤꯔꯝ ꯑꯝꯇ ꯂꯩꯇꯦꯗꯀꯣ ꯋꯥꯜꯇꯔ ꯖꯨꯅꯤꯌꯔꯅ ꯍꯪꯂꯛꯏ ꯕꯕꯥ ꯑꯩꯈꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯏꯔꯕꯒꯦ ꯋꯥꯜꯇꯔꯗꯤ ꯍꯦꯡꯅ ꯋꯥꯜꯇꯔꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯂꯛꯀꯗꯕ ꯃꯇꯝꯁꯦ ꯀꯨꯏꯔꯛꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ
maram aduna gyan taboi tadaboi hairei aina juardagi phanglapa paisa masingdo yamandana aidi chap chaba masing kayano haiba khangdre mataw asida Skyline hairei income tax department da pichigadaba tax sing ado pitokhraba matungda aikoina car wash asidi leiba ngamhore aduga Walter Junior na college tambada changadaba paisa sing adusu akoina save tosinba ngamhore Walter Junior hairei baba nang kaigino jwar sanaba tolibse aigi birthday yorokpa matamsida aigi car amadi sungso sudan review ko baba Walter di masagi car tu leningi maramdi karamba mapana paisa khawjaw leraga masagi apamba pot leningdaba yawgani adubu Skyler ki miyeng amada Walter mamai nontaduna hairei ibungo ipana jwar sanaduna paisa tali haibase nangonda khangani kide ipana jwar sanaruba asina maram oiraga noy mayamgi mamangda ai yamna ikaire aduna ai jwar sanaba lepkiba kuire asi haramga Walter ai wasumda amta changuge haramga chak saramadagi hawgatun chatki mathangda Walter na hengi kada changi aduga mahana ngasai CD lauthorokpa file du haktuna kothi thirami kari maru eba pocha yawribage haiduna hingami file singdugi marakta gel na laboratory gi technique amadi method sing ikiba notebook otusu yawduna lerami madu ubada Walter di matha saba hokre tanja asida hengna Walter haina koraki Walter mana pairama pochai singdo hanagi mafamda hathu thamjinki aduga hengna leiriba mafam aduda hathu chenthoraki hengna hairaki Walter nangna kaigumba matamda wakhal nungaitaba leirasu engonda hairao ibani adum phajana wari sanasi Walter nasu hairei heng nangsu natomda leba nungaitaba nangna wari sananingba leirabasu engonda hairao nangi case ki matangdo oigera amagi matangdo oigera adum hairao aina khangbo erdi mateng pangge wahai asi tabada heng wakhal amana I maram aduna gel gi notebook ta iriba singado Walter da ulami aduga hairei masida sizinariba technique amadi masiyawriba method sing asi sizinaduna met sungba matamdadi hapta amada kg chamadagi hena puthokpa ngamlamgani khalli Walter su tanja loduna heng amadi police sing na gel gi maramda kari khanglabage haibadu heng ta wahang kaya hangduna khangdongnaba khonarami Walter na hairei nupa asigi maramda kari di khangba ngamnabage heng na hairei kaisu thodokpa khangba ngamdri hoju phawagi oinati adubu nupa asi halambado kanano haibududi akoina kanna thiri mahak soidana phangani aduane handak siriba nupa ase aina chahi ama hena phagi haduna thirakon nupa adu oiramgadra haina aina khalli wahai ase tabada Walter na hairei nangna thiba mi haibadi kanano heng na hairei masak khangdaba mi ama lei aina mabu phagi haduna thirakpa chahi ama hele adubu hauju phawa misak adugi maramda karisu khangdri haiba miyoi asi khwaidagi afaba makhalgi met sungba haiba mini mahakna sungba met ase blue machugi met ni mamingna haisenba kawi aidi haisenba khaiba nupa ase yamna sathiba nupa ga oramdo mali aduga masidi pura joker oirame maming siga yamna chanade hengna asumna wari lidingai tanja asida Walter na gel gi notebook adu phaktuna ko yenglami karigumbada gel na Walter gi maming natragasu Walter bu masak khangba yaba wahai singa notebook adu da ibra hajuna ko thiduna lerami hengna amu Walter da hangai Walter aina khanbada nupa asi haisenba ni haina khalli maram aduna mana iriba chemical formula sing amadi chemical term sing ase chumra haina amta yengo hengna amchum khatara aina phagi hajuna thiba blue machugi mer ado notebook asida iriba formula asina sungba yai habise chumi na tragalali amta hairau Walter su na notebook adu yenglaw matungda hairei chumi heng nang hairibdo hengna amu hairei ai kaino mu utke hairaga notebook adu gi page amada phangtoi aduga saireng mati ama yawribudu Walter da ulami aduga page adugi mathakta asumna irami to my star to my hero WW hengna hairei masida WW hairibase mi amagi asami mamingni adubu khwaidagi luriba wahangdi WW haibase kanabu oiramgadoribano Walter White amu oiramdana pharak tananiko Walter su mani aini WW hairibase haina hairei masigi matungda heng amadi Walter nominaduna lerami adubu Walter gi maithongdadi mana hairiba wasi achumbani haibagi mamidi tari adubu mahaki maithong adudi hengna ukidre ngahak leraga Walter na amu notebook adu pairag hairei ai kenoma ningsingle haduga notebook adugi page ama phaktuna hengta uli aduga page aduda iramliba saireng adu Walter na parathi saireng matek adu paba loraba matungda Walter na hairei saireng asi Wall White Man ko nupa amana iba saireng ni mahak mamingse asambida WW hairaga khangnai gel na su nupa se pamjaram bayai maram aduna ni mahak notebook ta WW haina igibase Walter na magi ngamjabi haijabi pumnamak puthokuna WW hairiba nupa si kanano haiba thiraktanaba kanna honari maramdi mayam su hena khangbiramnagani madudi
ꯒꯦꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯜꯇꯔꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯈꯤꯕꯅꯤ ꯒꯦꯜꯅꯗꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯍꯦꯡ ꯅꯪꯅ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯁꯤꯅ ꯐꯪꯕꯁꯤ ꯅꯪꯕꯨ ꯀꯝꯗꯧꯔꯤꯕꯒꯦ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯏꯁꯥꯃꯛꯅ ꯐꯥꯕ ꯑꯣꯏꯔꯝꯃꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯖꯔꯝꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯒꯦꯜ ꯍꯥꯠꯈꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯈꯪꯂꯕꯒꯦ ꯃꯥꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯩꯒꯤ ꯀꯦꯁ ꯅꯠꯇꯦ ꯃꯗꯨꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯤꯒꯗꯕꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯀꯦꯁ ꯑꯁꯤꯗ ꯆꯤꯡꯅꯕ ꯃꯤꯗꯤ ꯂꯩꯔꯕ꯭ꯔꯥ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯆꯤꯡꯅꯕ ꯃꯤ ꯈꯔ ꯂꯩꯔꯦ ꯑꯗꯨꯒ ꯒꯦꯜꯒꯤ ꯏꯃꯨꯡꯗꯒꯤꯁꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯃꯁꯛ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯨ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕ ꯊꯥꯈꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯒꯦꯜ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯍꯥꯊꯨ ꯂꯥꯛꯂꯝꯃꯒ ꯑꯃꯨꯛ ꯆꯦꯟꯈꯤ ꯍꯥꯏꯔꯤ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯐꯥꯅꯅꯕ ꯀꯟꯅ ꯊꯤꯔꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯐꯥꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯋꯥꯜꯇꯔꯗꯤ ꯃꯤꯍꯨꯟ ꯊꯥꯍꯨꯟ ꯁꯨꯈꯤꯗ꯭ꯔꯦ ꯑꯉꯥꯎꯕꯒꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯥꯝꯅ ꯄꯥꯈꯠꯂꯕ ꯋꯥꯜꯇꯔ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗꯨꯗꯗꯤ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝ ꯑꯃ ꯄꯥꯔꯇꯤ ꯇꯧꯕꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯃꯌꯥꯝ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯂꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯋꯥꯜꯇꯔꯅ ꯖꯦꯁꯤꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤ ꯍꯥꯏꯅ ꯀꯧꯔꯛꯈꯤ ꯖꯦꯁꯤ ꯅꯥꯀꯟ ꯑꯃꯗ ꯃꯤ ꯑꯃꯒꯤ ꯃꯁꯝ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦ ꯖꯦꯁꯤꯗꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯃꯤ ꯃꯌꯥꯝ ꯁꯝ ꯀꯛꯂꯤꯕꯗꯣ ꯑꯗꯨꯝ ꯀꯛꯇꯨꯅ ꯂꯩꯔꯝꯃꯤ ꯋꯥꯜꯇꯔꯅ ꯑꯁ꯭ꯋꯥꯏꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯖꯦꯁꯤꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯒꯦꯜꯒꯤ ꯃꯤꯁꯤꯗꯣ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯌꯥꯝ ꯀꯟꯅ ꯊꯤꯒꯠꯂꯤ ꯑꯗꯨꯒ ꯒꯦꯜꯒꯤ ꯃꯌꯨꯝꯗꯒꯤꯁꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯃꯌꯥꯝ ꯑꯃ ꯐꯪꯂꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡꯗꯣ ꯑꯩꯒꯤ ꯑꯝꯇ ꯌꯥꯎꯗꯦ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯋꯥꯜꯇꯔꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯖꯦꯁꯤꯕꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯒꯦꯜꯒꯤ ꯃꯌꯨꯝꯒꯤ ꯅꯥꯀꯟꯗ ꯍꯦꯛ ꯊꯦꯡꯅꯕ ꯑꯣꯏꯔꯕꯗꯤ ꯅꯣꯏꯒꯤ ꯍꯦꯡꯗꯨ ꯂꯥꯛꯂꯒ ꯑꯩꯅ ꯍꯥꯟꯅ ꯖꯦꯜꯗ ꯊꯝꯂꯒꯅꯤ ꯃꯥꯗꯤ ꯑꯩꯕु ꯑꯝꯇ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯅꯤ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯒꯦꯜꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯈꯤꯕꯒꯦ ꯑꯗꯨꯒ ꯅꯪꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯒꯤ ꯀꯦꯁꯁꯤꯡ ꯍꯥꯏꯕꯗꯤ ꯇꯣꯛꯅꯤꯡꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯈꯨꯜꯂꯒ ꯄꯨꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯂꯝꯂꯕ꯭ꯔꯥ ꯖꯦꯁꯤꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯗꯨ ꯑꯝꯇ ꯈꯨꯜꯂꯛꯇ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯖꯦꯁꯤꯒꯤ ꯄꯥꯎꯈꯨꯝꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯕ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯁꯦ ꯏꯕꯥꯅꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯝꯇ ꯃꯀꯣꯛꯇꯒꯤ ꯇꯥꯟꯅꯁꯤ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯁꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯆꯪꯉꯨꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯤ ꯈꯔ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯍꯥꯏꯔꯛꯎ ꯍꯥꯏꯕꯅꯤ ꯖꯦꯁꯤ ꯅꯪꯅ ꯒꯦꯜꯒꯤ ꯃꯌꯨꯝ ꯐꯥꯎꯕ ꯅꯪꯒꯤ ꯀꯥꯔꯗ ꯆꯠꯂꯦ ꯑꯗꯨꯒ ꯅꯪꯅ ꯒꯦꯜꯒꯤ ꯃꯌꯨꯝ ꯆꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯣꯡꯗ ꯊꯤꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯊꯣꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯗꯣꯔꯕꯦꯜ ꯑꯗꯨꯗ ꯔꯤꯡ ꯇꯧꯕ꯭ꯔꯥ ꯖꯦꯁꯤꯗꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗꯕꯅꯤ ꯑꯝꯇ ꯐꯖꯅ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯒ ꯍꯥꯏꯔꯛꯎ ꯖꯦꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥꯜꯇꯔꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯖꯦꯁꯤꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯑꯩ ꯗꯣꯔꯕꯦꯜꯗꯤ ꯁꯤꯖꯤꯟꯅꯗꯦ ꯃꯥꯒꯤ ꯊꯣꯡꯗ ꯑꯣꯏꯅ ꯊꯤꯜꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯊꯣꯡꯗꯗꯤ ꯐꯪꯂꯔꯣꯏ ꯋꯥꯜꯇꯔꯅ ꯑꯃꯨꯛ ꯖꯦꯁꯤꯒꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯒꯦꯜ ꯎꯕ ꯃꯇꯝꯗ ꯃꯥꯅ ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯅꯤ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯀꯔꯤ ꯋꯥ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯖꯦꯁꯤꯗꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯦꯁꯤꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯅꯤꯁꯥ ꯆꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯊꯧꯅꯥ ꯐꯕ ꯌꯥꯎꯕ꯭ꯔꯥ ꯊꯧꯅꯥ ꯐꯕ ꯌꯥꯎꯔꯕꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯏꯟꯊꯣꯛꯈꯣ ꯅꯈꯣꯏꯒꯤ ꯑꯋꯥꯃꯟ ꯑꯣꯏꯅ ꯂꯨꯄꯥ 10,000 ꯄꯤꯒꯅꯤ ꯍꯥꯏꯈꯤ ꯏꯈꯪ ꯈꯪꯍꯧꯗꯦ ꯋꯥꯜꯇꯔꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯏꯟꯊꯣꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁꯣꯜ ꯋꯥꯔꯤ ꯇꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯜꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯖꯦꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯆꯨꯝꯃꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯀꯩꯒꯨꯝꯕ ꯖꯦꯁꯤꯒꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯒꯦꯜꯒꯤ ꯃꯌꯨꯝꯗ ꯐꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯖꯦꯁꯤ ꯅꯍꯥꯟꯅ ꯖꯦꯜꯗ ꯂꯩꯔꯅꯤ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯁꯨ ꯂꯥꯏꯅ ꯈꯟꯗꯣꯛꯀꯨꯝꯁꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯡ ꯗ꯭ꯔꯒꯀꯤ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅꯁꯨ ꯖꯦꯁꯤꯁꯦ ꯑꯝꯇꯪ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯕ꯭ꯂꯨ ꯃꯦꯠ ꯁꯨꯡꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯍꯦꯡ ꯃꯇꯣꯝꯇꯅ ꯈꯪꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯦꯡꯅ ꯁꯨꯝ ꯀꯦꯁ ꯑꯁꯤ ꯄꯥꯏꯔꯕꯗꯤ ꯏꯀꯨꯏ ꯀꯨꯏꯔꯔꯣꯏ ꯍꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯗꯕ ꯋꯥꯜꯇꯔꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯣꯜꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯏ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯣꯏꯒꯤ ꯍꯦꯡꯅ ꯖꯦꯁꯤꯗ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯍꯦꯡꯅ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯖꯦꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯖꯦꯁꯤꯕꯨ ꯐꯨ ꯆꯩꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯍꯦꯡ ꯑꯣꯏꯅ ꯊꯕꯛ ꯇꯠꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯋꯥꯜꯇꯔꯗꯤ ꯁꯣꯜꯒꯤ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯒꯁꯅ ꯑꯩꯕꯨ ꯇꯟꯖꯥ ꯍꯦꯛ ꯐꯪꯕꯗ ꯍꯥꯠꯀꯗꯕꯒꯤ ꯁꯦꯟꯅꯔꯤ
aduga aibu kaisu khaluranu hairi aduga aigi partner drug addict adunsu sirasu yare matagum langthoktuna leiriba asida aina karigi warodoribanu gasna aibu senaduna leiribani aduga gaski asanba manai Mike nasu aibu senaduna leiribani tanja asida jesigi oirakliba phibam asida jesi ibani hingadaba lambi iu uraktre gasna aikhoi anibu hauju phawagi oinadi kanari hajuna magi damakta met sunghalli adubu gasna aikhoi ni se kanadre hana hek khalakpa mikupta aikhoi bani kari oigani haiba ai khangba ngamde Walter na konjen nikladuna haire i mayam sangduna aibu manghange hajuna senaduna leiriba tanja asida aina kamdongna aigi nupi aigi isasing amadi jesibu kamdongna kangani masigi jumathakta ai isagi thawai kamdongna kangani tanja asida solna farak tana hanglai nangna kangadaba mi singi list aduda aigi mingdi yaudabra Walter na solda mamit khana yengduna amta karan tawrakhinu hairaga makha tara i magi problem sin ado Walter na amsu thawai wana haire i Skylar nadi aise yamna ing chikpa laboratory amada irang phalang hingsa amta yaudana met sungduna leiribani haina khanjaribani asigi sumathakta aikhoigi problem oigadauba car wash amasu laisi haduna plan tawribani aiga gaska inakiba contract adugi matam hek loirapuda kaidawgani kari thukani haibase ai phau khangsilaktre ilai laina na thokpadi yaroi dawri handaki matang asi aroibda Walter na masa matumta haijai kamdongnanu aina asuk tamthi khraba phibam amada lerami basibo Walter gi matha saba matawsida solna tamna hairi Walter nangna pamagadi aigi special oiba tawba ngamba ama leiri masi nangna pamagadi nangi damakta tawba ngamgani karigumba nangna mafam asi thadoktuna lot kharge khalakpa matamda aingonda ingit ama pirau nang amadi nangi nupi amadi nasasing nakhoi loinabaki nasak naming onduna nakhoibu aina mafam asidagi tekta kaidana nathok hanbadi aisu ngamgani wahai se tabada Walter na hanglai sengnabra nangna hairiba adubu solna hairi aibu thajau adubu thabak asidi aina hakthengna na tawroi aiga khangnaba mi ama lei mi aduga khangnaba imanaba ama mulai moida thabak ase sinakhigedabani maram aduna thabak ase tawge khallabadi achauba chenpham ama thorang tawro Walter aina achauba chenpham ama hairibase nang khangiko paisa bu leirabadi nangna mafam asidagi nathokutuna nangna pamjaba yamna nungaiba mafam amada nasak naming lotuna nungaina hingluba yai Walter na amuk hairi paisa sangdabi police ta aina wapu namak lithoktuna aise police ki protection makhada laikibadi kamdauba solna hairi nang gas haiba nupa se karma nupano haiba khanglabani nang police ki protection aduna gas tagi kanba nasan tumda ngamgani haina khanbra Walter di wa amta khumlamde mahak yamna thawai wana lerami mahak ki mataw si ubuda solna hairi nang aiga khangnaba nupa dugi number pambra Walter na hairi masina taba atopa lambi di amta leitrabra aina tawba yaba lambi amadi soidana leramgani da solna hairi Walter nang hairapa pawgi matung inadi jesi kanba ngamaroi madi nishada lukhragani nishana natrabasu mahakti gas na soidana hatkragani mathangi sinda jesi thabak chananaba sem saduna thorai adubu magi imungda tumliba nisha chaba mayamdo hawdokpo oina mahakna isai kanna hawna tharami jesi gi manakta leramba gyan khara taba manba mi amada jesi na hai aina horen halakpa matamda yumasida pizza thangnamba ngamgadra nupa aduna hai pizza danate pochu thangnamge adubu aigi paisadi leite maram aduna nang hairibadu oitholaroi wahai si tabada jesina magi pocket tagi paisa lokhoke tawi adubu paisa amta yaurumdre maram aduni jesina magi bedroom da changki aduga magi bedroom da leiriba paisa khawjaw adudagi paisa khara lokhokle aduga nupa aduda pirami aduga jesina chalamdai da hairami pizza do yum masida leiriba miyo khudimaki pizza kha amu aduga aigi chu kha amu party lepa yade ko hairamaga jesi magi thabak tawhumda chatki mathangi sinda Walter amadi jesi laboratory da magi thabak tawduna lerami Walter di wakhana phumangna duna lerami mafam aduda leiriba camera aduna su Walter amadi jesina tawriba thabak singa do question senaduna lerami mathangi sinda jesina mayumda halakpa matamda magi imungda nisha chaba mayam amana mabu ngaiduna lerami jesina magi pocket tagi met ki packet khara lokthoe aduga mayam rakta lansili aduga lawrai party horase mayam do thakpi chabi toraga party hokre jesisu magi imungda lerambi masak khara yengba yabi nupi ama khanduna magi bedroom da jingsinduna pusinki mathangi sinda jesina magi bedroom da rokpa matamdadi jesi gi paisa khawjaw adu leramdre adubu jesi gi maithongdadi karisu pakhatpa utte tumina adum phamung changki mathangi ayukta jesi magi phamungda tumduna lerami nakanda Mike na hairi jesi nang hogatpa yadribra jesina hairi kadaroge ayuksida Mike na hairi yam thuna makhada amta kumtharau mathangi sinda jesi amadi Mike makhada kumtharai jesina hanglai mi atei di kada chakhrabage Mike na hairi moidi party loire aduna mayamda tankhre
ꯃꯥꯏꯛꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯃꯥꯏꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯟꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯥꯗꯤ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯥꯗꯨꯅ ꯊꯛꯇꯨꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯅꯨꯃꯤꯠ 4ꯅꯤ ꯍꯦꯜꯂꯦ ꯑꯗꯨꯒ ꯅꯪꯒꯤ ꯄꯩꯁꯥ ꯌꯥꯎꯕ ꯕꯦꯒ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅꯅꯤ ꯃꯥꯏꯛꯀ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯗꯨꯅ ꯖꯦꯁꯤꯒꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯑꯗꯨ ꯖꯦꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯏꯟꯁꯤꯜꯂꯛꯈꯤ ꯖꯦꯁꯤꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯀꯩꯁꯨ ꯊꯋꯥ ꯁꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯑꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯕꯦꯗꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯇꯧꯏ ꯑꯁꯨꯛ ꯊꯋꯥ ꯁꯥꯗꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯍꯨꯔꯥꯟꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ ꯖꯦꯁꯤꯅ ꯍꯥꯏ ꯅꯪꯅ ꯇꯧꯅꯤꯡꯕ ꯑꯃ ꯇꯧꯔꯣ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯝꯇ ꯈꯪꯅꯤꯡꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯁꯨꯝꯅ ꯍꯟꯖꯟ ꯍꯪꯂꯛꯄꯁꯤꯗ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯨꯔꯥꯟꯕ ꯑꯁꯤ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯀꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯕꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯅꯉꯣꯟꯗ ꯑꯩ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯖꯔꯔꯣꯏꯒꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯅꯣꯟꯖꯕꯗꯨꯔꯥ ꯃꯥꯏꯛꯅ ꯌꯥꯝ ꯏꯪ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯩꯁꯥꯕꯤꯒꯤ ꯃꯆꯥ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕ ꯐꯩꯀꯣ ꯅꯉꯣꯟꯗꯁꯨ ꯗꯁꯥ ꯑꯁꯤ ꯇꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯖꯦꯁꯤ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯛ ꯑꯩꯁꯦ ꯌꯥꯝꯅ ꯄꯪꯉꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯅꯪꯅ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯉꯁꯥꯏꯅ ꯍꯥꯠꯂꯒꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯎꯠꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪꯅ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯤꯕꯁꯦ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯗꯅꯕꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯄ ꯄꯥꯝꯗꯦ ꯅꯈꯣꯏꯅ ꯍꯥꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥꯁꯦ ꯃꯃꯤꯠ ꯄꯨꯟꯁꯤꯟꯕꯒꯤ ꯃꯔꯝ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒꯅꯦ ꯅꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯣ ꯂꯣꯏꯔꯒ ꯇꯨꯃꯤꯟꯅ ꯅꯌꯨꯝꯗ ꯍꯟꯅꯈꯣ ꯑꯩ ꯇꯨꯝꯁꯤꯠ ꯐꯥꯗ꯭ꯔꯤ ꯍꯥꯏꯔꯝꯃꯒ ꯖꯦꯁꯤ ꯃꯥꯒꯤ ꯄꯩꯁꯥ ꯈꯧꯖꯥꯎ ꯑꯗꯨ ꯄꯥꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯁ ꯑꯃꯗꯤ ꯃꯥꯏꯛ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯒꯁꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯔꯕꯒꯦ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ ꯃꯥ ꯑꯃꯨꯛ ꯅꯤꯁꯥ ꯆꯥꯕ ꯍꯧꯔꯦ ꯅꯣꯡꯃꯒꯤ ꯃꯍꯥꯛ ꯁꯤꯔꯁꯨ ꯌꯥꯔꯦ ꯃꯇꯥꯒꯨꯝ ꯉꯥꯏꯊꯣꯛꯄ ꯍꯧꯔꯦ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯄꯨꯂꯤꯁꯀꯤ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯀꯥꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩꯔꯦ ꯑꯩꯁꯨ ꯈꯪꯏ ꯑꯩꯈꯣꯏꯅ ꯖꯦꯁꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯒ ꯋꯥꯜꯇꯔꯒ ꯇꯤꯝꯅꯤ ꯃꯉꯣꯟꯗ ꯍꯦꯛ ꯁꯣꯛꯂꯨꯕ ꯃꯇꯝꯗ ꯋꯥꯜꯇꯔꯅ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯖꯦꯁꯤꯗ ꯀꯩꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯁꯤ ꯃꯨꯠꯄ ꯇꯥꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯗꯤ ꯃꯍꯧꯁꯥꯒꯨꯝꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯊꯦꯡꯂꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯖꯦꯁꯤ ꯂꯥꯛꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯍꯟꯖꯟ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯜꯗꯤ ꯀꯩꯝꯇ ꯄꯥꯏꯔꯛꯈꯤꯗꯦ ꯃꯁꯤꯗ ꯁꯥꯎꯔꯒ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯀꯥꯔ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯦꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯊꯣꯡ ꯊꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯈꯨꯝꯂꯛꯇꯦ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯊꯣꯡꯅꯥꯎ ꯊꯨꯒꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯈꯤ ꯑꯗꯨꯕꯨ ꯌꯨꯝ ꯃꯅꯨꯡꯗ ꯖꯦꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯦ ꯖꯦꯁꯤꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯋꯥꯜꯇꯔꯅ ꯖꯦꯁꯤꯒꯤ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯖꯦꯁꯤꯒꯤ ꯐꯣꯟꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤꯕꯗꯨ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯋꯥꯜꯇꯔ ꯆꯤꯡꯅꯕ ꯍꯧꯔꯛꯂꯦ ꯖꯦꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯈꯪꯏ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯂꯦꯕꯣꯔꯦꯇꯔꯤꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯆꯤꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯈꯤꯕꯒꯦ ꯀꯦꯃꯦꯔꯥ ꯑꯁꯤꯅ ꯎꯔꯤꯕ ꯈꯨꯗꯤꯡꯃꯛ ꯒꯁꯅ ꯎꯔꯤ ꯍꯥꯏꯕ ꯋꯥꯜꯇꯔꯁꯨ ꯈꯪꯏ ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛ ꯀꯦꯃꯦꯔꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯤꯕꯁꯦ ꯑꯁꯣꯝꯗꯅ ꯃꯥꯏꯛꯅ ꯖꯦꯁꯤꯕꯨ ꯃꯥꯒꯤ ꯀꯥꯔꯗ ꯍꯥꯞꯇꯨꯅ ꯂꯥꯡꯃꯍꯥꯡ ꯑꯃꯗ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯥꯏꯛꯅ ꯖꯦꯁꯤꯗ ꯍꯪꯉꯤ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯅꯪ ꯈꯪꯕ꯭ꯔꯥ ꯖꯦꯁꯤꯅ ꯑꯩ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯛꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯤ ꯇꯥꯗꯕ ꯂꯝꯍꯥꯡ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯊꯧꯗꯨꯅ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯋꯥꯜꯇꯔꯅ ꯒꯥꯔꯤ ꯍꯥꯊꯨ ꯊꯧꯗꯨꯅ ꯁꯣꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝ ꯄꯥꯈꯠꯅ ꯁꯣꯜꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯁꯣꯜ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯐꯖꯅ ꯃꯨꯟꯅ ꯇꯥꯎ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯅꯉꯣꯟꯗ ꯄꯥꯎ ꯑꯝꯇ ꯐꯥꯎꯔꯛꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯦ ꯁ꯭ꯀꯥꯏꯂꯔꯗ ꯁꯣꯏꯗꯅ ꯄꯤꯌꯨꯀꯣ ꯕ꯭ꯂꯦꯛ ꯃꯅꯤ ꯑꯣꯏꯅ ꯄꯤꯒꯅꯨ ꯋꯥꯏꯠ ꯃꯅꯤ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯄꯤꯌꯨ ꯑꯗꯨꯒ ꯄꯩꯁꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯈꯣꯏꯗ ꯀꯩꯝꯇ ꯆꯦꯟꯅꯍꯜꯂꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯋꯥꯜꯇꯔ ꯃꯤ ꯆꯤꯜꯂꯕ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤ ꯍꯥꯊꯨ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯃꯊꯪꯗ ꯑꯃꯨꯛ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯕꯨ ꯁ꯭ꯀꯥꯏꯂꯔꯗꯤ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯋꯥꯜꯇꯔꯅ ꯁ꯭ꯀꯥꯏꯂꯔꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯂꯤꯁꯦ ꯃꯔꯝ ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦ ꯅꯪ ꯑꯃꯗꯤ ꯏꯆꯥꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ ꯁ꯭ꯀꯥꯏꯂꯔ ꯑꯩ ꯅꯪꯕు ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯒ ꯃꯦꯁꯦꯖ ꯑꯗꯨ ꯊꯥꯈꯤ ꯉꯁꯥꯏ ꯃꯈꯩ ꯋꯥꯜꯇꯔꯅ ꯒꯥꯔꯤ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯒꯁꯀꯤ ꯐ꯭ꯔꯥꯏ ꯆꯤꯀꯟ ꯗꯨꯀꯥꯟ ꯑꯗꯨꯗꯅꯤ ꯋꯥꯜꯇꯔꯅ ꯃꯥꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯀꯦꯠꯇ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯁꯀꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯋꯥꯜꯇꯔꯅ ꯒꯁꯀꯤ ꯗꯨꯀꯥꯟ ꯃꯅꯨꯡꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯀꯥꯎꯟꯇꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯪꯂꯛꯏ ꯁꯔ ꯅꯪ ꯀꯔꯤ ꯄꯣꯠ ꯂꯩꯒꯗꯣꯏꯅꯣ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯒꯁ ꯑꯣꯏꯅ ꯊꯦꯡꯅꯒꯦ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯦ ꯋꯥꯜꯇꯔꯅ ꯍꯥꯏꯔꯛꯏ ꯒꯁꯀꯤ ꯒꯥꯔꯤ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯩ ꯎꯏ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯡꯒꯤ ꯑꯣꯐꯤꯁꯇ ꯂꯩꯔꯤꯕ ꯒꯁ ꯑꯗꯣ ꯊꯣꯛꯂꯛꯑꯣ ꯋꯥꯜꯇꯔ ꯍ꯭ꯋꯥꯏ ꯂꯥꯛꯏ ꯍꯥꯏꯔꯨꯆꯣ ꯀꯥꯎꯟꯇꯔꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯒꯁꯇꯤ ꯉꯁꯥꯏ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯊꯕꯛ ꯑꯃ ꯆꯠꯈ꯭ꯔꯦ
Walter sauna hairei gas tholakriba fawba ai mafam sida ngaiduna leigani hairga masigi matungda Walter na dukan aduda thariba phanamada phamduna lerami Walter na phamna dukan aduda theliba CC camera singdo ure masi ubada khangle gas na Walter lakle habasi ngasaina khangkre habasi maram aduna gas su masa kanjanaba plan soidana torokani habasi Walter su khangle maram aduna mit na hom singna dukan manungda kana leiri aduga dukan mapandana kana lakli haiba wayeng yengduna lerami Tanja asida jacket lepa nupa ahum dukan manungda changlaki Walter magi pocket ta lotuna propa nongmai adu paiduna sem saraga lerami adubo laiba phabadi lakliba nupa ahum do gas kimi oramdre makhoi di customer orame masi ubada Walter sor khara chaning chana hondoi Tanja asida Walter da mic na call toroktuna hairei Walter nang mafam aduda torido kaino Walter na Jesse kaida lai haina hangai mic na hairei Jesse ai ge inakta lai ma ka chutokde Walter na sauna hairei nangna adumaina ka chutokde hairaga ai nikta thajagadra mic na hairei aina wasaktuna hairi sinine ma ka chutokde Walter di asawbani hemnan bana Jesse kaida lai ge haina amukasu sauna laurakhi Walter gi mataw asida mic na ngai kho hairei aduga ngahak leraga phone da Jesse na Walter kai lerage hanglai Walter nang lai Jesse nang kai lege Jesse su karan yan taba mini aduna hairei ai mic lay Walter di khodo yamna sawningle aduna hairei ai su khangi nang mic lay haiba ado mic nungmai paibra noina lei se kadai jaga danu Jesse na hairei khangde ai di ka manung da lei mafam su khangde Jesse yi mafam dagi kana gadaba information amta phangdrabada yamna sawraba Walter na hairei yare mic to ina phone pahala o Walter na sauna hairei kainu na torise noina lei se kai danu mic na hairei Walter Jesse se ngasidi aina waiba tare maram aduna nang kasu khalunu nangi haibabu left ta chalo aduga drug sungro Hoji phaba Walter mabuninda chingadaba ngamde maram aduna phu hogotuna dukanungda leiriba gas ki office ta changki staff amana Walter bu khamna bhanai adubu ngamlamde office ta thong hangdolugu matamdadi gas ti office ta leramdre asomdana mic na car adu main road ta thorombadagi sorok macha mi tadaba lamhang ikokok mafam amada thoujin lakhi mataw asida Jesse su chingnaba horakle magi numit ngasina loire haiba mahak su khangle maram aduna man hairei mic nangna Walter da ai kesu toroi haikhido nangna na chintisinaba natra mic pakhum kepta piramde mataw asida mic na mabu hat ka tore haiba si Jesse su khangle maram aduna Jesse na magi pocket ta yawriba magi car gi so singado lokthokle aduga o singaduna nakal oina semle aduga kutum kana tasinduna pibam semduna lerami tanja hek phangbaga mathwa hingnaba mic te attack tawrage khanduna tanja yengduna lerami mana tawribudo mic na chingadanaba haiduna Jesse na hairei mic nangna aise komda langthadoira natragana aibu labhang asida phumjinduna thamnamdoira mic na hairei madudi aigi thongni nangi na thongnate Makoina lamhang aduda thauduna laklibse phana sangle mi taba mafam loikhiduna lamhang oina oirakle lambi su sumsum piksilakpa horakhi Jesse hairei hanuba nangna phangdoise chance ama khaktani maram aduna engonda aim phajana tawraga namoidu kapu natrabadi nangi namai namito lafam amta khangoi masaksu khangloi asumna wari sanaduna sum thorokpana windmill amagi manak yosilakhi mafam asida gari khamduna mic kumtharakhi aduga gari gi maningi trangtagi kari no khara lakthokli tanja asida Jesse su mathwa hingnabagi mic ta attack tonaba sem saba loire Jesse car dagi kumtharakle aduga mic hek tholakpaga attack tonaba haiduna phirep chana leptuna mic lakpa ngaiduna lerami tanja asida mic su car gi maningdagi bear chan ama sayengda thangatuna thorakhi Jesse gi manakta changsilakhi Jesse mic obada khongpham maning hali aduga mic ta munna yengduna lerami adubu mic ti Jesse tawriba singado khanglabsu kaisuna chungde Jesse gi manakta adum changlakhi aduga Jesse bu nathairamaga atopung mafam amada berchan puduna chatkhi mataw asida Jesse di ngakpana pik thankre chaplung leptuna yengduna lehawi mic mafam amada mana pairiba berchan aduna lebak khara tokthokpa hokhi aduga lebak manungda anadagi phumduna leramba khaw ma lothorakle aduga mana tokthokla mafam adu amuk lebak na mensilmnaga mahak kar manakta lakhi mic na bag adu hangdoktuna yengi bag manungda paisa ngakta yaurami mic na paisa masing check tawba loiraga bag to gari manungda amuk hapsinki aduga tumina gari song hangdoktuna gari do tongge tawrake aduga mic na hairei nangdi gari tongoidra sigum mafam taret wali paisa logadaba adusu anakpa mafam amta nate yamna lapi mamdringida thabak selosinba pami khara thuna chanaba toksi hairaga mic magi car do start tawba hokre Jesse su ingangangna car bongduna chatkre Mathangi sinda heng amadi heng ta document piramba police officer duga wari sanaduna lerami heng hairei masigi nupa se aina phage haduna thiriba Haisenbag aduni officer dun hairei Haisenbag ti hojik jail da leri dudi
ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯁꯥꯁꯤꯟꯅꯕ ꯍꯩꯁꯦꯟꯕꯛꯅꯤ ꯂꯥꯏꯔꯤꯛ ꯃꯆꯦꯠ ꯑꯃꯇ ꯍꯩꯇꯕ ꯃꯥꯅ ꯀꯝꯗꯧꯅ ꯇꯣꯞ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯦꯠꯁ ꯁꯨꯡꯕ ꯍꯩꯒꯗꯧꯔꯤꯕꯅꯣ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯟꯗꯛꯀꯤ ꯁꯤꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯁꯦꯡꯕ ꯍꯩꯁꯦꯟꯕꯛꯅꯤ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯇꯧꯔꯕ꯭ꯔꯥ ꯍꯦꯡꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯟꯐꯥꯔꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯍꯦꯡꯒꯤ ꯊꯃꯣꯏꯗꯗꯤ ꯏꯌꯥ ꯌꯥꯅꯤꯡꯗ꯭ꯔꯤ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯑꯗꯨꯝ ꯐꯥꯎꯔꯤ ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯒꯦꯡꯁꯤꯡꯕꯨ ꯏꯂꯥꯏ ꯂꯥꯏꯅ ꯅꯝꯊꯨꯗꯨꯅ ꯊꯝꯂꯝꯕ ꯅꯤꯡꯊꯧ ꯑꯃꯒꯨꯝꯅ ꯂꯩꯈꯤꯕ ꯍꯩꯁꯦꯟꯕꯛ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯀꯝꯗꯧꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯌꯨꯝꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯥꯖꯕ ꯉꯝꯗ꯭ꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯃꯀꯣꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯣꯏꯒꯤ ꯒꯦꯡꯒꯤ ꯃꯤꯁꯤꯡꯗꯣ ꯅꯪꯅ ꯈꯪꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯛꯑꯣ ꯃꯣꯏꯒꯤ ꯒꯦꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯈꯪꯕ ꯃꯤ ꯑꯅꯤꯗꯤ ꯂꯩ ꯑꯃꯅ ꯕꯦꯖꯔ ꯀꯧꯏ ꯃꯥꯗꯤ ꯈꯣꯡꯅꯥꯎꯅꯤ ꯃꯥꯗꯤ ꯀꯩꯝꯇ ꯈꯪꯉꯣꯏ ꯃꯦꯠ ꯁꯨꯡꯕꯒꯤ ꯃꯔꯝꯗ ꯃꯦꯠ ꯌꯣꯟꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯃꯅ ꯖꯦꯁꯤꯅꯤ ꯑꯩꯒ ꯃꯥꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯖꯦꯁꯤꯁꯦ ꯃꯤ ꯍꯥꯠꯄ ꯉꯝꯒꯗꯕ ꯃꯤꯔꯥ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯗꯨꯃꯛꯇꯤ ꯊꯥꯖꯗꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯉꯝꯒꯗꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯃꯥꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯃꯒꯤ ꯗ꯭ꯔꯣꯌꯤꯡ ꯍꯦꯡꯇ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯒꯦꯜ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯦꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯅꯪ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯦꯡꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯗ꯭ꯔꯣꯌꯤꯡ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ ꯒꯁꯅ ꯍꯥꯠꯇꯣꯛꯈꯤꯕ ꯕꯤꯛꯇꯔ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯗ꯭ꯔꯣꯌꯤꯡꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃ ꯈꯟꯅꯁꯤ ꯃꯌꯥꯝ ꯒꯁꯅ ꯕꯤꯛꯇꯔ ꯍꯥꯠꯈꯤꯕꯗꯣ ꯀꯩ ꯃꯔꯝꯒꯤ ꯍꯥꯠꯈꯤꯕꯅꯣ ꯋꯥꯜꯇꯔ ꯑꯃꯗꯤ ꯖꯦꯁꯤꯕꯨ ꯀꯤꯍꯟꯒꯦ ꯍꯥꯏꯗꯨꯅ ꯍꯥꯠꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯦꯜ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯦꯜꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯅ ꯃꯍꯥꯛꯄꯨ ꯎꯍꯧꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗꯅꯕ ꯍꯥꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯡꯅ ꯑꯣꯐꯤꯁꯥꯔꯗꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯑꯣꯐꯤꯁꯥꯔ ꯅꯪꯅ ꯑꯩꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕꯤꯕ ꯑꯩꯕꯨ ꯀꯦꯁ ꯑꯁꯤ ꯁꯣꯜꯚ ꯇꯧꯕ ꯌꯥꯎꯍꯟꯕꯤꯕꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩ ꯃꯈꯥ ꯇꯥꯕ ꯊꯕꯛꯇꯤ ꯌꯥꯎꯔꯔꯣꯏꯒꯦ ꯑꯩ ꯉꯝꯖꯔꯔꯣই ꯑꯩꯅ ꯐꯥꯒꯦ ꯍꯥꯏꯅ ꯊꯤꯔꯛꯄ ꯍꯩꯁꯦꯟꯕꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩ ꯃꯇꯝ ꯈꯔꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯃꯤ ꯂꯩꯅꯗꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯂꯥꯛꯏ ꯄꯩꯁꯥ ꯈꯥꯎ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯇꯝꯗ ꯖꯦꯁꯤꯅ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯒꯥꯔꯗ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪ ꯒꯥꯔꯗ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤ ꯖꯦꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯦ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯉꯥ ꯁꯦꯟꯅꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯅꯪꯒꯤ ꯕꯦꯀअꯞ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯅꯣꯡꯃꯩ ꯑꯃꯗꯤ ꯄꯥꯏꯐꯝ ꯊꯣꯛꯇ꯭ꯔꯥ ꯅꯣꯡꯃꯩ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤꯗ ꯍꯥꯏꯅ ꯃꯥꯏꯛꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯃꯥꯏꯛꯇ ꯍꯧꯖꯤꯛꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯤ ꯃꯥꯕꯨ ꯒꯥꯔꯗ ꯑꯃ ꯑꯣꯏꯍꯜꯂꯦ ꯑꯗꯨꯒ ꯅꯣꯡꯃꯩꯗꯤ ꯄꯥꯏꯍꯟꯗꯦ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯏꯛ ꯑꯃꯗꯤ ꯖꯦꯁꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯄꯩꯁꯥ ꯈꯣꯝꯖꯤꯜꯂꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯥꯔ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯥꯛꯄꯗꯒꯤ ꯖꯦꯁꯤꯗꯤ ꯌꯥꯝꯅ ꯕꯣꯔꯤꯡ ꯆꯨꯔꯝꯃꯤ ꯖꯦꯁꯤ ꯕꯣꯔꯤꯡ ꯆꯨꯕ ꯍꯦꯟꯃꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯦ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯩꯁꯦ ꯕꯣꯔꯤꯡ ꯆꯨꯃꯟꯗꯅ ꯁꯤꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯁꯤꯗꯧꯔꯦ ꯅꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯣ ꯃꯥꯏ ꯄꯥꯛꯀꯗꯧꯔꯦ ꯖꯦꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯂꯧꯔꯛꯂꯤꯕ ꯄꯩꯁꯥ ꯈꯧꯖꯥꯎꯁꯤꯡ ꯑꯁꯦ ꯅꯣꯏꯒꯤ ꯗ꯭ꯔꯒ ꯌꯣꯟꯕꯒꯤ ꯄꯩꯁꯥ ꯀꯂꯦꯛꯁꯟ ꯇꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯩꯒꯤ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯑꯃ ꯇꯧꯔꯝꯃꯤ ꯗ꯭ꯔꯒ ꯁꯨꯡꯕ ꯗ꯭ꯔꯒ ꯁꯞꯄ꯭ꯂꯥꯏꯌꯔ ꯑꯃꯗꯤ ꯗ꯭ꯔꯒ ꯗꯤꯂꯔ ꯑꯗꯨꯒ ꯗ꯭ꯔꯒ ꯌꯣꯟꯕꯁꯤꯡꯒ ꯃꯁꯥ ꯑꯝꯇ ꯎꯅꯗꯦ ꯄꯩꯁꯥꯁꯨ ꯃꯁꯥꯗ ꯑꯝꯇ ꯄꯤꯅꯗꯦ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯄꯩꯁా ꯊꯝꯂꯝꯕ ꯑꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯃꯤ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯗ꯭ꯔꯒꯁꯤꯡ ꯊꯝꯂꯝꯕ ꯑꯗꯨꯒ ꯃꯥꯟꯅꯗꯕ ꯃꯇꯝꯗ ꯆꯠꯇꯨꯅ ꯗ꯭ꯔꯒ ꯑꯃꯗꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯂꯧꯔꯨꯕ ꯑꯁꯤ ꯅꯠꯇ꯭ꯔꯥ ꯅꯣꯏꯒꯤ ꯀꯔꯕꯥꯔꯒꯤ ꯁꯤꯁꯇꯦꯝ ꯑꯁꯤꯒ ꯑꯩꯒꯤ ꯀꯔꯕꯥꯔꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯣꯏ ꯆꯨꯝꯃꯤ ꯊꯤꯑꯣꯔꯤꯗ ꯁꯤꯁꯇꯦꯝ ꯑꯅꯤꯃꯛꯁꯦ ꯃꯥꯟꯅꯖꯔꯕꯁꯨ ꯄꯩꯁꯥꯗꯤ ꯅꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯖꯦꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯨꯕ ꯑꯁꯤꯐꯥꯎ ꯃꯥꯏꯛꯇꯤ ꯀꯩꯝꯇ ꯋꯥ ꯈꯨꯝꯂꯝꯗꯦ ꯖꯦꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯁꯨ ꯋꯥ ꯈꯔ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯖꯦꯁꯤꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯦꯞꯇꯕꯤ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯏꯛ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯖꯦꯁꯤ ꯅꯪꯁꯦ ꯑꯩꯒꯤ ꯕꯦꯀअꯞ ꯅꯠꯇꯦ ꯅꯪꯁꯦ ꯄꯩꯁꯥ ꯁꯦꯟꯅꯅꯕ ꯄꯨꯔꯛꯄꯁꯨ ꯅꯠꯇꯦ ꯅꯪ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯃꯄꯥ ꯆꯥꯅ ꯆꯨꯝꯅ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯅꯪꯉꯣꯟꯗ ꯀꯝꯗꯧꯅ ꯑꯩꯕꯨ ꯁꯦꯟꯅꯧ ꯍꯥꯏꯗꯣꯔꯤꯕꯅꯣ ꯅꯪꯉꯣꯟꯗ ꯀꯝꯗꯧꯅ ꯄꯩꯁꯥ ꯁꯦꯟꯅꯍꯟꯗꯣꯔꯤꯕꯅꯣ ꯑꯗꯨꯒ ꯊꯕꯛ ꯑꯃ ꯐꯥꯎ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯗꯕ ꯅꯉꯣꯟꯗ ꯑꯩꯒꯤ ꯕꯦꯀअꯞ ꯀꯝꯗꯧꯅ ꯑꯣꯏꯒꯗꯣꯔꯤꯕꯅꯣ ꯑꯩꯒ ꯊꯕꯛ ꯑꯁꯤ ꯇꯧꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯗꯅ ꯑꯦꯁꯤꯗꯇ ꯇꯨꯝꯍꯜꯂꯒ ꯃꯥꯡꯍꯟꯈ꯭ꯔꯦꯗꯅ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯖꯦꯁꯤꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯪꯂꯛꯏ ꯑꯩꯁꯦ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯥꯏꯛꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯔꯛꯄ ꯊꯕꯛꯇꯨꯅꯤ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯑꯗꯨꯅꯅꯦ ꯅꯪꯁꯨ ꯑꯩꯒꯤ ꯊꯕꯛ ꯑꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯨꯃꯤꯟꯅ ꯐꯝꯃꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯑꯁꯣꯝꯗꯅ ꯋꯥꯜꯇꯔ ꯃꯇꯣꯝꯗ ꯂꯦꯞ ꯃꯅꯨꯡꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯣꯝꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯃꯊꯪꯁꯤꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔ ꯂꯣꯌꯔ ꯑꯃ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯀꯥꯔ ꯋꯥꯁ ꯑꯃ ꯂꯩꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯦ ꯆꯥꯡ ꯈꯔ ꯎꯀꯤꯜꯒꯤ ꯃꯃꯥꯡꯗ ꯁꯥꯏꯟ ꯇꯧꯒꯗꯕ ꯂꯩꯔꯤ ꯎꯀꯤꯜ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯆꯦꯁꯤꯡ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ ꯂꯣꯒꯤ ꯃꯤꯠꯃꯥꯡꯗ ꯋꯥꯜꯇꯔ ꯑꯃꯗꯤ ꯁ꯭ꯀꯥꯏꯂꯔꯅ ꯀꯥꯔ ꯋꯥꯁ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯦ
lawyer adu chakhraba matungda Skyler na harai Walter ibani ngasidagi hongna asoiba amta lehanba yadre ibani gi asoiba amta min uhanba yadrabani hawjikti ibani official oina sarkar gi register da yawrabani na yamna sekhinba matam oire Walter na harai adu oirabadi ibani ngasi car wash ama leibagi celebration macha amadi toba yaina masi matungda Skyler na su hoi yai haraga mahak chakhumna changduna kekeino khara semnanaba thorang torami mahakna sumna tawringe matamda mahaki voice message ama lakle haibatu mahak su khangami maram aduna mahakna voice message ado play tawduna yengi Walter na ngasai hathu tharakhiba voice message adu Skyler na tarami voice message adu gi losilakpada matam kuirabagi tungda Walter na Skyler da aina nangbu nungsi haina hairapadu madu tarabuda Skyler mamitto Walter dagi mifam hongbang ngamlamde Walter da munna yengduna laiki masigi matungda Walter amadi Skyler makhoi ani pothaminakhi mathangi sinda Walter matumda met chungduna lerami adobu madi hanadagi achobu machine sing ado sizinnaraktabanina machine sing ado sizinnabada haitabagi kangkhong jairami yamna su saurami maram aduna Walter na sauna CCTV camera da yengduna lawsilai thabak semi ani gi thabakni itomna tawba ngamdre ai ngasidagi thabak tokle aigi partner langtri phawba ai thabak tawroi haduna tumduna lerami ngahak leraga Tyson kobonu pa ama changlakhi mi lakpagi makhol tabada Walter di hara horau chenthoraki jesi lagle khanduna adubu eramdre Walter na lagle nupa aduda yamna sauna lawsili jesi di kaja lekhrabagi hojipau laktribase karigino machine sing ase jesi na sizinaba ngaktani ma yaudrabadi thabak tawba yadre machine khaktana te jesi na thabak tawribase magi thabak yami maram aduna jesi yam thuna mafam asida puduna lau lagle nupa aduna kashu hairamde tumina sakhi aduga Walter na sizinaba haitaba machine sing ado sizinaduna jesina toroma thabak sing ado tamna tawba horakhi matawase ubada Walter su khangle gas na Walter amadi jesi makhoi ani team se thugana ba plan tawre haibasi mathangi sinda Walter amadi Mike amamba gali amada paisa launaba gari thausin lakhi Mike na building manungda changduna paisa lokthokpa changkhi jesina car manungda Mike halakpa ngaijuna lerami mahakti yamna boring chuduna phamnami tanja asida nongoi ba nupa ama Mike car du tamna changlakhi jesi su changlaliba nipa du urami jesi tapom khangamde paisa mangbuda natana thawai phangba mangba yaba mafamni jesi car du start tawduna car do yamna yangna maning handuna thawjili aduga lakliba nupa do thumdalage matagum kana thawjanki nupa do lambi matai do chongthokiduna thumjanbadi ngamhodre aduga nupa aduna lakhiba car ju da yaramba nupa ama ju do ena kana gari thumdatkhi masigi matungda lambi matai da chongthokhiba nupa do hawgalakle aduga jesi da amuk tanaba horakhi jesi su thawai hingnaba haiduna car kana thoduna chatki nupa adu su jesi car do kana thau tanakhi tanja sida makhol tabadagi Mike su building manungdagi thorakhi aduga tawriba thodo do mahak su urami mahak su gari thokhiba maike domda chalakhi mathangi sinda jesi na gari puduna chatkhabanina Mike matumda lambi matai amada chatuna lerami Mike na ma bularu la o haiduna nupa amada call torami adubu tanja sida jesi Mike car do puduna Mike manakta thojilakhi masi ubada Mike na ai logala nanu yare ei dum naklage harami masigi matungda jesi na Mike ta short thabet honduna wari pumalirami nupa ani ni khoibu lu tawba lakhi aina makhoibu gari thumdatpani aduga ai su dum chele harakhi Mike su harai nangna tawkhiba singdo ai su hawi mathangi sinda Walter magi lepta thabak tawba lakhi adubu le manungda jesi di hanadagi thabak tawduna lerami masi ubada Walter na harai jesi nangi sida kedorami ba nangdi kanaga lai nangi gari di uramdena jesi na harai ai Mike na thilakpani Walter na yamna pakhana hanglai jesi nang kaidorure ngarang jesi na harai ai kaisu tawde ai Mike ka paisa khomjan chatlui Mike na paisa khomjan chatli aduga aina Mike ki bodyguard oina magi car amadi paisa singado sanglibani wahe se tamada Walter di yam thajaramde adun harai Mike ki bodyguard pu nangna kamdong oiriba Walter ki thajadaba matawsida jesi na harai aina hairibse nang phagini haina khanbra ngarang ne aina guard tawringida Mike tigi paisa lut tawba nupa ani lakhi aduga ne nupa ani dugi makhutagi aina Mike amiti paisa singado kanbirakhibani sumna jesi na yamna makhau pongna mana tawkhiba thabak singado Walter da hairami wari se tabada Walter di wakhalna phumangna duna lerami jesi na harai thabak se tawgadabu aladi sasa tawsi ai amuk nungthin thabak lei Walter na harai kai thabak no haise jesi na harai aduro ai su khangde hojik se ai thabak ani surabani tawrise mathangi sinda gas magi dukan gi phata haudi hundokpa mapana thorakpa saraga nakanda khamduna leriba Mike ka nungda phami aduga Mike ta hangai kamdaure Mike na harai nupani do kaisu sokte makhong kitang lekekwa khaktani gas nang haiba adumak thokle gas na harai phare adu eradi nangi car sida kaiba mayam se semna ba ai paisa pige nangi damakta gas na mohlai nang makha ba kai haning ba leribage
Mike na hairi hainingbadi mayam lei adubu nangna pirakadaba pakhumsing ado aisu khangi hoi isam samna hairabada Jesse thongnadi yam lei aduga maruk mapangsu masak phajana khangba mini nangna hek pambado madumak thokle Jesse amadi Mike ta lut tokhiba nupa ani do atei kanasu eramdre Gus ki gunda nga to erame Gus na Jesse se karamba mino changing tawnaba lut tawba sasinabo eramle hojiti Gus su khangle Walter amadi Jesse makoi anina amana amabu matam punamakta kanaduna senaduna leiribse kari maram gino haibse Mathangi sinda Walter amadi Skyler imung manung puna chak chaminaduna leirami chak charingida kamdongna car adu chalaigani kanana car adu senagani makoi car wash aduda kanana leigani haiba wari puna sanaduna leirami tanja sida Walter Junior na hangai kaka heng nangna paiba isai sakpa nupa adugi case adudi kamdokre heng na hairi madugi case adudi solve tawkre Skyler na hairi kari case nunu na hainari sibo heng na hairi America ki khwaidagi afaba makhalgi met puthokpa ngamba nupa amani adu maha hojik sikre magi case ado close usinkhre adubu hairibi nupa se khwaidagi chemistry haibi nupa ni haningi aidi mathona su yanna lei aduga mana tokthorokpa khudimak se top class ngatani mana tawribase mahak se chemistry ki maramdadi pura guru ni haiduna lai oina latpa yaba mini haiduna hengna gelbu hanna thagalakhi Walter di mana tawjaba magi haijaba mana tawkiba thabak khudimak mi atopa amada credit pikibase mahakti yamna nungairamdre Walter chak chana yu sum thaklambadagi yu gi nishana ra kaino madi sauningba ama phorakhi Walter nisha amadi nupa ama oibagi napal gi mayana hairai gel hairiba nupa asidi yamna haithoshin thoiba mini haibadi aigi hainingde wahai asi tabada ngaklaba hengna hairai kari maramgino Walter na hairai aigi motadi gel hairiba nupa asi yamna phaba satra amani haina haningi Ozana takpa lairek ningthijana notebook ta isinba heba satra amani maramdi magi notebook ta mana seasonariba technique amadi method ki maramda derivation tawbagi mami amta ude mi amana hairaga mana pangi de isinba mali aisu oza koinu erakpanina satra amana oza dagi note kamdawna sinbage haibase aisu khangi wahai ase tabada hengti hanadagi haisen bak sikre haibase magi thamoni yaning khidabani adubu Walter gi wahai asina maram oiraga mahak anauba asa ama pulakhi haisen bak amu hana phage haibagi anauba asa do hengki mafamda Walter gi wahai asina pohanki Walter mana haijaba chemistry gi chawthokjaba amadi napal na thumhat khiduna asun hairai chemistry gi lai guru ni hairiba haisen bak adu hojik phawba hinglam khigani gel di haisen bak natte gel hairibin pa asidi haisen bak ki chatrani Napal haibasi yamna phattaba potni Walter na yamna wan honaduna haisen bak sikre haina hengta thajahan khrabani adubu Napal na maram oiduna ngasidi Walter na masagi makhongda masa matunda singjeng nasinjari mathangi sinda heng Walter na hairamo wahai sing aduna maram oiraga mana close tawgre haiduna thamkhraba case ki file sing ado phaktokduna document sing aduda kari yauribage kari sitha hobage haiduna nawhona na amu phaktuna yenglami Gel ki pochai singi marakta Gus ki fried chicken ki dukan ki poster ama yauduna leiribadu urakhi poster adu ubada hengna hairai gel hairiba nupa asidi sa nga chadaba nupani aduga mahakki pochai singi marakta asuk chekchina fried chicken yonba dukan amagi poster ase yaurumlibano fried chicken yonba dukan asiga gel kari mari linabage haiduna mahak wakhal thadaba haukhre Ngasigi episode asi matang asida losinjari aikoigi episode asi kamdawi haibadu mayamna aikoida khanghanbirau mamangi episode singda like comment subscribe amadi share tawbikiba mayambusu amuka hana thagatjari